Manipur thokliba irang asi mayol amada chatkinaba yelhomi oiribasingna singumsi haina maikai kayadagi phongdoknaragli thokliba irang asiga mari leinana masagi laikai amadi lambi da chatliba mioising khudong thiba thoktanaba haiduna ahing athengba phawba ima event kayana lambi da thoktuna achat awuksing check tawbaki thabak chathaduna lakli maru oiribadi masina yelhomi oiribasingi marakta yengthinaba thoklakadra haibagi chingnaba phawri hiram asigi matangda Imphal West District ki manung chana leiba wangoida ahing athengba phawba lambi da thoktuna leiriba imasingna karamba wafamsing pongdorokli haibagi matangda Elite TV ga akanana unarubagi pawdam ama aina hadigi de informasi Imphal West District ki wangoi bazadini me homdi hogna tholok bira asina maram moiduna ma event kya na lambi da thoktuna asalo sing chik togi thaba kya thaduna lagi ngasi masu hojek pung ahingi pung amata phawda nandamasi ma event kya lambi da thoktuna chawa sing chik togi thaba chatare masina maru oina masi tholiba ira asina mari leinana lambi chokta London sida punna fundamentally ba jesala le ba function ni marakta thonba thobok kya thokiba mama thakta kya amal lekre masi matangda mai ba sigi oiba makhoi mota kai le hadu na mya puna men kan ngarang hang khakta akoigi naga ningol am khakta tawi hairiba situ akoi tasengna hairagadi magi saktak che kumba akoigi piba natragana mioi ama akoi tholakpa matamda saktak che amatang yauraga akoi thonba pami haibadi saktak che chuna akoigi leiriba magi masakto takpa ngamdoribani aduga akoigi leiriba organization mayam sina maira paibi oiro adegi club ki oiro akoigi mioi ama lakpa matamda mahakana no karino haibata sengna hangbiba mathau tabrana ai haijininge aduga karigumba mahangna soiba leramagasu akoigi lam du da state du da magi police mayam leiribani madudai du khusinabada ai akaiba leitabrana aigi wakhandati kanse asagi aikoi masen amata oina civil society maira paibi organization club amata oina punjan birga ihowasida akoi mai pangnaba changjan minasi aduga asagi sidaita mo chana da bakhotaba mayam sisu tawigano adigi kanagumba jati ama akoi sakchu manaba ngaktani adaiduda akoina magi sakjage munna khandadana akoina jeta makoida mo justice tawibase masisu khara yajaningde अखोगी मणिपुर लेबा प्रजा खुदिंगमक इसागी प्रूफ लेजबा इसागी येक सलाई लेजबा खुदिंगमक इसागी सक्ताक्सी अमम पाइरगा लंबीदा थोलकपा पामजै मरमदी मसे थोनिंगदबा थगदोकया थोलकपदगी अखोई मयाम नुक्सिनदबा मैतै प्रूफता ओरगसु नागा ओरगसु कुकी ओरगसु मसे नुवाइनदबा मयाम थोनिंगदबा थगदोकया अमा थोकले मसी अखोइना तसेंगना नुवाइजदे मरम मदुना इसागी सक्ताक्सी अमम पाइबिरकपना ख्वाइदगी फगदरन खली अदुगा इमाइबेन मयाम मैरा पाइबि मयाम थोकबिरिबा अहिंग याइरेक पिरिबा वाना मयाम अमा खांबिरिबा सिंगि मरक्तसु आइना हाइजनिंगी मा करिगुंबा मीदुना लाकपा मतमदा करिनो कराइनो हाइबा खितंग खोइना येंगनरगा मागी माना करि दौरी माना कइ दौरी मा लाइसिना करिनो हाइबा खितंग खना नैनर मतुंगदा खोइ मागी खोइना पोरेबा पोतु करिनो कराइनो हाइबा माय ओइरमद्रेना खलो ओइरमेना खलो कइ दौजिके हाइबा खितंग खना नैनरगा खोइ वाखन तामिननबा सि आइ हाइजनिंगी सेंगना हाइरबदा machine je nandam sigo fiba masi tholiba irang asida jexai leba fruit machine malta nuaina ba thologe hairabadi atheng amam na jaga lambi chawta chapa matam da chaliba ichini naw sinaso masagi oba identity card puraga chapiba amadi lambi da thoktuna acharo sing check toriba imai be sinaso लाइबा मियो एसी कनानो करिनो फजना वहां पांग तरो मतुंग दा थबक चथबा असना मयांगी लंदम असिगी फादिगे फबा खोंथा अमो ओइद्रा हाइबा वहां सिगल लोइना कैमरामैन पोइदंग लोइना पौदंजे पाइतंग गथन Elite TV वांगोय बजा।